मैम क्वारंटाइन सेंटर कारण दावा मैम दो सिदा लाफमनी को अमम ngawshanaba yade quarantine center da leiraga मैम कोई Lairensajik की farm ama da lai hojik ai yengan jarake nuksa asu padana sai hojik se ado hojik se akoi kena to lakone lai char ko ke khar lai yen lakone jaga se view se yengiro ai mobile lai ni ko capture ai se मैम ado kitang video se kitang leng ma khot ma toroga di pai laite ai se kapu ke khalam mane do mafam se jaga jam phasal du da capture Sina Puki well Nagi nursery में हम ले रहे हैं scenery से lake चार में हम ले रहे हैं हम ले भी दिन को ले गए Hello. Silele. Hello, hello. Habiro. Ấy पैसा lôi nó tao tôi ấy पैसा lôi nó tao tôi ấy पैसा lôi chân nó tao tôi 시시야 시시 보세요. 심은 로기 저래. 영어. 심은 로기세. मैम गार्डनिंग यामना पांबीरगदी हॉबी ओइबिरगदी स्वाइदो लागा लोबो यानी Succulent on the list. No. Succulent makal ngayon le. Aham bagi nursery do. Sinani subodong chang use. Sinayam ba. Kaya ngak to ito. Succulent ngak to ne. Yan jarake ma'am.
ꯆꯥꯔ ꯉꯥꯛꯇꯅꯦ ꯆꯥꯔ ꯁꯦꯝꯕꯅꯦ ꯁꯤꯅ ꯁꯛꯀ꯭ꯌꯨꯂꯦꯟꯇꯤ ꯃꯥꯒꯤ ꯃꯁꯥꯗꯨꯅ ꯑꯗꯨꯝ ꯀꯛꯊꯠꯂ ꯂꯣꯏ ꯁꯦꯝꯒꯗꯧꯕꯅꯤꯀꯣ ꯁꯤꯗꯁꯨ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩ ꯑꯩꯒꯤ ꯍꯨꯃꯥꯡꯁꯦ ꯄꯨꯔꯥ ꯂꯣꯏꯔꯦ ꯀꯩꯅꯣꯅꯦ ꯑꯩꯁꯨ ꯒꯥꯔꯗꯦꯅꯤꯡꯁꯤ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯁꯨ ꯁꯨꯃꯥꯡꯗ ꯈꯤꯇꯪ ꯇꯧꯔꯤꯗꯣ ꯑꯗ ꯉꯁꯤꯁꯦ ꯁꯟꯗꯦ ꯑꯣꯏꯕꯁꯤꯗ ꯆꯠꯂꯁꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯏꯐꯀ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ KVKꯒꯤ ꯑꯩꯈꯣꯏ ꯀꯀꯥꯁꯤꯡ ꯑꯍꯟ ꯀꯣ ꯇꯨꯡꯗ ꯂꯩꯔꯤꯁꯦ ꯃꯣꯏꯒ ꯇꯧꯔꯒ ꯂꯥꯛꯃꯤꯟꯅꯕꯅꯦ ꯗꯦꯟ ꯁ꯭ꯇꯣꯟ ꯀꯧꯋꯦ ꯂꯥꯏꯔꯦꯟꯁꯖꯤꯛꯇ ꯑꯩ ꯑꯦꯗ꯭ꯔꯦꯁꯇꯣ ꯍꯥꯏꯖꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯦꯅꯤ ꯁꯛꯀ꯭ꯌꯨꯂꯦꯟ ꯄꯥꯝꯕꯤꯕ ꯂꯩꯔꯒꯗꯤ ꯁꯤꯗ ꯂꯣꯏ ꯐꯪꯉꯦꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯗ ꯎꯠꯆꯈꯤꯕꯗꯣ ꯑꯇꯥꯡꯕ ꯐꯪꯉꯤ ꯑꯍꯣꯡꯕ ꯌꯥꯎꯏ ꯑꯗꯣ ꯚꯦꯔꯥꯏꯇꯤꯗꯤ ꯁꯤꯗ ꯂꯣꯏ ꯈꯟꯕꯤꯕ ꯌꯥꯔꯅꯤ ꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯩꯁꯨ ꯄꯩꯁꯥꯗꯤ ꯈꯔ ꯇꯤꯡꯗꯣꯔꯦ ꯉꯁꯤꯗꯤ ꯑꯗꯣ ꯃꯔꯛ ꯊꯠꯅ ꯑꯩꯅ ꯃꯌꯥꯝꯗ ꯂꯦꯝꯕꯣꯔꯒꯤꯅꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯀꯥꯞꯁꯦꯅ ꯍꯥꯏꯖꯕꯗꯣ ꯍꯧꯖꯤꯛꯁꯦ ꯃꯈꯣꯏꯒꯤꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯑꯩꯒꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯅ ꯃꯣꯏꯒꯤ ꯑꯃꯨꯛ ꯑꯩꯗꯤ ꯗꯥꯏꯔꯦꯛ ꯈꯪꯅꯗꯦꯕꯀꯣ ꯂꯦꯝꯕꯣꯔꯒꯤꯅꯤ ꯇꯧꯕ ꯅꯨꯄꯥ ꯂꯩꯕ ꯅꯨꯄꯥꯗꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯏꯃꯥꯟꯅꯕꯗꯨꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕꯗꯨꯗ ꯍꯥꯟꯅ ꯄꯔꯃꯤꯁꯟꯁꯦ ꯂꯧꯔꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯏꯁꯨ ꯑꯃ ꯂꯩꯅꯩ ꯍꯥꯏ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯁꯦꯅ ꯃꯇꯝ ꯈꯔ ꯉꯥꯏꯕꯤꯌꯣ ꯑꯗꯨ ꯇꯧꯔꯒ ꯀꯣꯟꯅ ꯅꯝꯁꯦꯅ ꯍꯥꯏꯕꯗꯨꯗ ꯑꯩ ꯍꯧꯖꯤꯛꯁꯦ ꯆꯠꯄ ꯌꯥꯗꯗꯅ ꯂꯩꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯉꯔꯥꯡ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝꯃꯝꯃꯗꯕꯅꯦ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯣ ꯒꯥꯔꯗꯦꯅꯤꯡ ꯌꯥꯝ ꯄꯥꯝꯕ ꯀꯥꯡꯕꯨꯗꯤ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯗꯨꯝ ꯂꯩꯕꯤꯕ ꯌꯥꯅꯤ ꯑꯗꯣ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕ ꯈꯔ ꯈꯜꯂꯒ ꯂꯩꯔꯅꯤ ꯌꯥꯝ ꯐꯖꯕ ꯍꯥꯏꯔꯒꯗꯤ ꯌꯦꯡꯉꯣ ꯑꯃ ꯎꯍꯟꯖꯔꯛꯀꯦ ꯁꯤ ꯐꯖꯩ ꯑꯗꯒꯤ ꯑꯩꯅ ꯈꯟꯒꯗꯕ ꯁꯤꯝꯇ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯑꯗꯒꯤ ꯌꯧꯔꯝꯃꯦ ꯁꯤꯁꯨ ꯂꯩꯔꯦ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯦ ꯑꯩꯒꯤ ꯆꯣꯏꯁ ꯁꯤꯒꯤ ꯁꯥꯏꯖ ꯈꯨꯆꯥꯎꯁꯦ ꯃꯣꯔꯥ ꯃꯥꯟꯗ꯭ꯔꯣ ꯊꯤꯜꯂꯤ ꯃꯌꯥꯝ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯗ ꯀꯥꯔꯟ ꯇꯥꯕ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯥꯛꯑ ꯐꯝꯃꯅꯤꯀꯣ ꯑꯃꯃꯝ ꯉꯥꯎꯁꯟꯅꯕ ꯌꯥꯗꯦ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯗ ꯂꯩꯔꯒ ꯐꯖꯅ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯨꯝꯗ ꯍꯟꯈꯤꯒꯗꯧꯅꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯀꯥꯟꯗ ꯌꯨ ꯊꯛꯆꯟꯗ ꯈꯣꯠꯆꯟꯗꯅ ꯇꯧꯕ ꯃꯌꯥꯝꯗꯣ ꯁꯤꯗ ꯐꯝꯍꯟꯅꯤ ꯚ꯭ꯌꯨꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀꯪꯂꯩꯄꯥꯛꯁꯦ ꯑꯗꯨꯗꯤ ꯐꯖꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯅ ꯃꯤꯔꯥꯏꯕꯤꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯁꯤ ꯃꯌꯥꯝꯁꯦ ꯂꯩꯔꯦ ꯈꯜꯂꯦ ꯑꯗꯣ ꯑꯇꯩꯗꯤ ꯑꯆꯧ ꯑꯆꯧꯕꯗꯨ ꯌꯥꯝ ꯇꯥꯡꯕꯅꯦ ꯑꯩꯈꯣꯏ ꯂꯩ ꯉꯝꯗ꯭ꯔꯦ ꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯂꯧꯔꯦ ꯁꯤꯒꯤ ꯃꯅꯥꯁꯤꯁꯨꯅꯦ ꯑꯗꯒꯤ ꯁꯤꯁꯤꯒ ꯂꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯄꯥꯝꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯇꯨꯡꯗꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯈꯔ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜꯗꯣ ꯑꯗꯨ ꯅꯝꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯃꯇꯨꯡꯒꯤ ꯚꯤꯗꯤꯑꯣꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯂꯛꯄ ꯎꯅꯅꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯇꯨꯡꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯄꯗ ꯎꯕ ꯐꯪꯉꯣꯏꯀꯣ ꯑꯗꯨꯅꯤ ꯑꯗꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯔꯤ ꯃꯌꯥꯝ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕꯤꯌꯨ ꯊꯦꯡꯛ ꯌꯨ